Sitting Taramathoi Legadaba Assembly Giani Suba Mipam Nasidagi Hokre. School Fagalansi Mission Gi Ahum Suba Face Paikanaba Bazet Lupa Crore Kuntraganipan Allocate Taure Finance Minister in charge. Taranitoi Suba Manipur Legislative Assembly Gi Sitting Taragamathoi Legadaba Ani Suba Mipam Nasidagi Hokre. Kaksing Esigi MLA Amasung House ki member Wairamba Yankom Tambal Singha Laikidavada. House ki member Singna Awaba Pongdok Pana Ngasigi Ahoba Numitki Mipam Gi Maru Boy King. Handak None District ke Makwa Marang Sing the Hoki Bajun Tagi Kunma Panamasung Kontragi Lona Ba Hingdang Singning Kaiba Made Ta Sigi Tareta Tokiba Ferzol Gi Singning Kaiba Duda Laikidraba Singi Mapam Dasu House ki member Singna Awaba Pongdok ke Makata na Assembly Mipamasida Tongan Balaiva ki Kanaraba Wapam Sing Kana ke Mipamasida Finance Minister in SARS TS Bisozit na Budget ki Warol Thamladuna Hai Senbat Sahi 2019-20 ge Loidam Dai the Horokiba, Laichaduna, State Sida Achoba Sapuama Piki, Laichaduna Miyam Ponsiama the Hingbagi Lambida Akaiba Piki, Matamadugi Manunda, Resource Resita, Chauna Hunter King, Senbat Sahi 2021-22 the Su Sapuadu Makasa Tanalake, Heidi Basahi Sing, Asida Matang, Nankiba Sigumba Sapu Singaduna Ikogi Sel Tongi Pibum the Chauna, Kudung Sataba Made, Signaba Pirake. State Asigi Chakot Pahibasiga, Connectivity Asi, Yamna Maruiba Sector Amane. National Highway Singamadi Border Lambigi Project Sing Asi, Kendra Sarkar gi Agency Singna, Paikat Labasu, State Sarkar Asina Lambigi Project Sing Asina, PWD Amadi Pradhan Mantri, Gram Sadak Yosnana, Rural Engineering Department na Paikat Ling, Center na Paikat pa Project Sing, Kaido Kraga, Funding gi source pum na magpunsilaba matungda Lambi Amadi Thongi Capital, Outlay Asi, Senba Sahi 2022-23 gi Waina, Chaw na Lupa Crore, Lising Aniga Chatret ni Haike, Mahang na Makata na Hai, Mahi Masingilamda Lenga Asina Akanaba Mijeng Changdun Lakle School Fagalansi Mission Haiba Flexi Program Asina State Assistant Batung na Model School Sing Semgatuna Mahi Masingilamda Achoba Hongba Purak Pangamle Mission Asigi Phase Ani Paikat Kray Mission Asigi Second Phase Loisanduna Ahum Suba Phase Paikat Navagidamagta Budget Asida Lupa Crore Kuntraganipan Allocate Taure Masi Mamangi Chahida Allocate Taukibadu Dagi Chada Yankaiganitoy Hangatna Allocate Taure Loina na agriculture amadi masiga mari lainaba sector singidamakta budget asida lupa crore 4 ko hompu allocate taure masida natana Manipur poni kanaba amadi yokhanabagidamagta lupa crore mari allocation taure lakadori bachahi singda lainga asina Manipur poni makhatana chawkhodana ba khongthang sing paikhanaba aset pa pamba lei haike drug ta Chennabasing Farsi Tourasi MLA sing drug Thingbada Yaohansi ke Ranjit Sugnu Kendra gi MLA ke Ranjit na phongdokibada drug karbar tawriba sing ek ama semduna Farsi Tourasi drug ki lariba ND and PS Act 1985 asi mayai chamlei ek asina drug thingbawaga nei ek asina drug thingbawaga nei assembly gi lariba MLA hompu war on drug ke warrior ohenduna drug thingbada chawba thodang lohonsi wafam asi ngasidagi numit 13 ni chupna chathagadaba Taragani Thui Suba Manipur Bidhan Sabage Ayuki Governor gi address Khananai Nabage Motion Thangatpagi motion the MLA ke Ranjit na Saruk Yaduna Sabata Phongdokibane ke Ranjit na Makatari Vade rule gi matungina Governor gi address ta yetpa Khananai na bachana de adubu Manipur Legislative Assembly gi rule and procedure gi rule 24 gi makhada MN tauba suggestion tauba gi ayaba duda wafam singasi haibane Governor address sahi asigi March thada Assembly gi ahanba session da Governor na Savada Putokiba Warol Loina Pare Address Asida Drug Thingbagi Wapam di Yauba Uday Police na FIR case kaya Laukhat Kray Sarsit kaya Sem Kray Chera kaya drug ki case da P Kray MLA Mayam War on drug ki land da Yahon ba Uday Law and Order Fare Haire Lalhaw bagi solution puthok na bapanday Drug Karvar Drug Fabagi Pau Numit Kuding Gitare Sing da Popi Pambi Thavadage Sing Ningkai ba kaya Thokle Drug asi Manipur Fauraga International Market Wariba se Thingaudrabade Masing Yamzadaba Prazada Awabu Oigane Sahi asigi Mema Panda Napki SP Yaman Haikibada Poppy Plantation da Suda Laiba Kulai Paibasing Samnabana Poppy Thaba Thingbangam Loy Haike Governor gi address asi the MLA sing drug thingnabagi achoba thodang longnaba Yaohansi Haike Governor gi address Khananai nabagi thangatpagi motion da MLA Surja Kumar Okram na saruk yaraduna haikibada state asida poti mamal hengalakpa thavak phangdabage awaba kaya mayok na re haujiksu IRV gi phal haidok tabage phibam da leiri haibaga loina na laingang na hujik ori basing yengsinduna
खनबद याउरिबसिंग गवर्नर की एड्रेस ता याओहंसी हाइखी बिल तरुक सभा पुथोखरे ngasi haukiba Manipur Vidhan Sabha की अनिसुब सेशन द लैंगाक के बिल तरुक The Code of Criminal Procedure Manipur Third Amendment Bill 2022 Manipur Goods and Services Tax Fifth Amendment Bill Manipur Value Added Tax Bill Number 8 2022 asi Power Minister T.S. Biswajit na sabha puthokre RD and PR Minister Y. Khemsa na The Manipur Panchayati Nipan Suba Amendment Bill 2022 puthokhe Textile Commerce Minister na The Factories Bill Number 9 2022 amade L. Susindro Cap and PD Minister na The Legal Metrology Bill 2022 Bill Number 9 sabha puthokhe India ge taraga mga suba President oina Draupadi Murmu ngasi wasak laukhre Congress ki MP mari Lok Sabha da ki suspend taukhre Congress ki MP mari potsai gi mamal tangkhali haiduna House ta play card paiduna protest tawrui haibagi damag session pumnamaki oina suspend taukhre Speaker Om Birla nasu House manung da play card paiduna protest tawganu tawning labasu House ki mapal da tawruna ba khangan khe suspend tawraba Congress ki MP sing adude Manikam Tagore Jothimne Ramya Haridas amade TA Prathapane Manipur da center na sponsor tawba pony project paikhanaba ningthau laisemba sana jawbana parliament ta pukhatkre Manipur gi pony yokhanaba India lainga ki tiger project kumba center na sponsor tawba pony project Manipur da paikhanaba ngasi Rajya Sabha gi MP laisemba sana jawbana parliament ta pukhatkre All Kasar Road laingak na sembi davadage ngasi numidang wairam pung taruktage pung nifuganipan chakaban kaukre ngallingai matamdagi hauna tongjai maril lambi haina khangnarak duga housing All Kasar Road haina khangnariba lambi ase sembi na hanjin hanjin laingak ta haijarabasu hanna phawba yangbidana laithokliba sida lambi paring asida leiriba khoisaunaraba miyamga loinana Rongmai Naga Youth Organization Manipur amade National Highway Surveillance Committee NHSC na lambi paring ase ngasi numidang wairam pung taruktage pung nifuganipan chakaban hokre School Women's College Nambolda Teaching Aids Exhibition ki thauram pangthokre School Women's College Nambol ge Department of Teachers Education BEd na sinduna Teaching and Exhibition ki thauram ama ngasi college asige indoor hall da pangthokre Bachelor of Education BEd mari suba semester da tamliba punna trainee yangkhai na sem saba tongan ba subject singge makhal kaya ge model sample chart na singba udkhe Thauram adu da college asigi principal Dr. Y. Robindro Singhana exhibition asigi coordinator yauna pedagogy subject singge faculty member singna saruk yakhe matau karam na mahiroi singda posak ama fazana khangan gadagi haibagi pandamda Teaching at Exhibition ki thauramasi pangthokpani haina Principal Dr. W. Robindro Singhana haike trainee singna school singda internship sa tringai mamangda subject singga chanaba mawongda Teaching at sing sem sabane masina mahiroi singna posak sing mitta uhanba ngambata natana mariksumna amasung mayek sengna khangan bani haike aroi bada tabi di bapum namakpu thagatjare